ꯑꯃꯨꯛꯁꯨ ꯑꯛꯕꯔ ꯑꯃꯁꯨꯡ ꯕꯤꯔꯕꯜꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯃꯇꯦꯛ ꯈꯔ ꯃꯌꯥꯝꯗ ꯂꯤꯗꯨꯅ ꯇꯥꯍꯟꯖꯒꯦ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯧꯅ ꯂꯥꯛꯄꯤꯕ ꯑꯣꯏꯔꯕꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯁꯦꯌꯔ ꯇꯧꯕꯤꯌꯨ꯫ ꯑꯍꯥꯟꯕ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯃꯃꯤꯡꯗꯤ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯃꯤꯆꯝ ꯁꯥꯗꯨꯅ ꯀꯣꯏꯊꯣꯛꯂꯨꯕꯗ ꯑꯀꯤꯕ ꯅꯪꯕ꯫ ꯅꯤꯡꯊꯧ ꯑꯛꯕꯔ ꯃꯍꯥꯛꯀꯤ ꯉꯥꯏꯍꯥꯛꯀꯤ ꯋꯥꯈꯜꯗ ꯈꯜꯂꯛꯄ ꯊꯕꯛꯄꯨ ꯍꯦꯛꯇꯃꯛ ꯇꯧꯕ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃ ꯃꯍꯥꯛꯅ ꯁꯨꯝꯅ ꯄꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯕꯨ ꯑꯩꯒꯤ ꯂꯩꯉꯥꯛ ꯁꯥꯁꯟ ꯑꯁꯤꯗ ꯄꯦꯟꯕ, ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕ ꯖꯥꯠꯂꯥ? ꯃꯍꯥꯛꯅ ꯁꯨꯝꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯗꯔꯕꯥꯔ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤꯁꯤꯡ ꯑꯗꯨꯗ ꯋꯥꯍꯪ ꯑꯁꯤꯃꯨꯛ ꯍꯪꯉꯛꯈꯤ, ꯑꯩꯅ ꯆꯠꯊꯔꯤꯕ ꯂꯩꯉꯥꯛ ꯁꯥꯁꯟ ꯑꯁꯤꯗ ꯑꯩꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯅ ꯄꯦꯜꯂꯤꯕꯔꯥ ꯄꯦꯟꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯈꯪꯅꯤꯡꯏ꯫ ꯅꯤꯡꯊꯧꯒꯤ ꯋꯥ ꯑꯁꯤ ꯇꯥꯔꯒ ꯃꯟꯇ꯭ꯔꯤ ꯑꯃꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯏꯅꯤꯡꯊꯧ, ꯑꯩꯅ ꯈꯪꯖꯕꯗ ꯏꯅꯤꯡꯊꯧꯅ ꯆꯠꯊꯔꯤꯕ ꯁꯥꯁꯟ ꯑꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯁꯤ ꯌꯥꯝꯅ ꯍꯔꯥꯎꯖꯩ, ꯌꯥꯝꯅ ꯄꯦꯟꯖꯩ꯫ ꯋꯥ ꯑꯁꯤꯗ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯟꯇ꯭ꯔꯤ ꯑꯃꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧꯗꯤ ꯙꯔꯃꯗ, ꯖꯥꯠꯇ ꯀꯔꯤꯃꯇ ꯈꯦꯠꯅꯕ ꯊꯝꯗꯕ, ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛꯄꯨ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯕ, ꯑꯆꯨꯝꯕ ꯕꯤꯆꯥꯔ ꯇꯧꯕ ꯄꯥꯝꯖꯕ, ꯁꯨꯞꯅꯝ ꯁꯥꯁꯟ ꯂꯩꯇꯕ ꯅꯤꯡꯊꯧ ꯑꯃꯅꯤ꯫ ꯏꯅꯤꯡꯊꯧꯒꯤ ꯂꯩꯉꯥꯛ ꯁꯥꯁꯟ ꯑꯁꯤꯗ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛꯅ ꯄꯦꯟꯖꯔꯗꯨꯅ ꯃꯈꯣꯏꯅ ꯏꯅꯤꯡꯊꯧꯕꯨ ꯏꯁꯣꯔ ꯂꯥꯠꯄꯒꯨꯝ ꯂꯥꯠꯆꯔꯤꯕꯅꯤ꯫ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗꯁꯨ ꯃꯟꯇ꯭ꯔꯤ ꯀꯌꯥꯅ ꯅꯤꯡꯊꯧꯒꯤ ꯁꯥꯁꯟ ꯑꯁꯤꯗ प्रजा मयाम असी यामना हराउजै पेंजै हाइबदु फोंदोक्नरअमि। बीरबलनसु निंगथौगी शासन असिदा प्रजा मयाम असिना यामना पेंजै हाइबा वाफम अदु हाइरमि। मंत्री मयाम अदुना हाइबा वादु तारगा निंगथौ अकबर यामना हराउजखि। अदुबु महाकना पुनिंगदा सुमना खल्लि, मंत्री मयाम असिना हाइरिबा वाफम असी इमितसिमकना उबा फंगलबदि नुंगाइख्रगनिदा। अदुदगी महाकना असुमना मुक खल्लि, फरे ngasidi ai micham saduna kana khanghandana प्रजासिंगी फिबम अमसुंग मखोइना अइगी मरमदा करी हाइदुना खन्नै हाइबदु खंदोक्नबा होनरुरगे। असिदगी निंगथौ अकबरना मसादा अमुबा मचु संजिल्लि, अदुगा सेगाइरप तौबा मलप तौबा फिरोन सेतुना मिचम प्रजा अमगी मसक लौदुना महाकना मियाम तिनबा मफम अमदा लाक्लम्मि। अयाम्बा मतमदा महाकना मिचम सादुना प्रजागी फिबमबु येंचिनबा चटपा खुदिंगी बीरबलसु महाकका लोइनबनि। अदुबु नुमित असिददि महाकना बीरबलबुसु हौदना मथोमता चटलुरगे खनखि। निंगथौना मिचम सादुना थोरकपदु उरगा बीरबलसु निंगथौगी मतुंग लापलापना इन्नै। मतम असिदा निंगथौना सुमना हाइरखि, बीरबल, नंगना सिफौ लाक्लबसु मखा तानादि लाक्लनु। अइगी मरमदा थोदोक्नसु पाखलुनु, अइ तेक्ता कायदना यामना थुना हलक्कनि। बीरबलना खुमि, इनिंगथौ, अदोम निंगथौ अमनि, अदोमबु ngak senba haibasi मंत्री अमा ओइना अइगी थौनि। इनिंगथौना अइबु लाकनु हाइदुना ताकपिरबनिना यामद्रबदा संत्री अनिखक ओरबसु लापतकना तुंग इन्नहंदुना अदोमगु लोइनदुना चटपियु। बीरबलगी वासि तारगा निंगथौना खुमि, करिमता पाखलुनु बीरबल, करिसु तौरोय, नंग असिदा लेहौरो। असि हारदुना निंगथौ अदु मियाम तिनबा कैथेन तानबा चटखि। महाकना कैथेन यौरबा मतुंगदा कैथेल अदुदा तिल्लिबा मीसिंग अदुना nganगना सकनरिबा वासिंग अदु तारबा मतुंग अमसुंग योलिबा पोतसिंगी ममनसिंग अदु चौरपना खंगदोक्लबा मतुंगदा महाकना मथोमता पुक्निंगदा सुमना खंजखि, कैथेल असिदा योलिबा पोतसिंग असिगी ममल असि का हेना तांगखट खोगटबा उदे। अदुगा मीसिंग असिसु मागी मागी पुंसिदा यामना हराउनना उइ। मसिना ताकपदि अइना तौरिबा सासल असिदा मयाम असी अवात अपा लैतना नुंगाइनरे हाइबनि। वासि खंगलबा मतुंगदा महाकना निंगथौ कोनुंगलोमदा अमु हलखि। महाकना निंगथौ कोनुंग अदोमदा हलक्पा मतम अदुदा महाकि मतुंगदा कनागुम्बा मिओय अमना असुम असुम तुंगिन्नरखि। अदुदगी निंगथौना कनागुम्बा मिओय अमना महाकि मतुंग इन्नरक्ले हाइबदु खंगबदगी तुंग ओंथोरक्तुना महाकि मतुंग इन्नरक्लिबा मिओय अदुदा सुमना हाइरखि, हे नंगी नमिंग करी कौवी। नुपादुना मफम अदुदा अतै कना लैरि हाइबदु हाइफेट येंथोक्लबा मतुंगदा सुमना खुमलखि, नंगना हंगिदो अइंगोंदरा, अइगी मिंग करीम कौवी। निंगथौना मखा तारदुना हाइरखि, करिगिनो नंगना अइगी इतुंग इन्नरक्लिबदि नंगना पामलिबसि करिनो। नुपादुना थौसादना खुमि, करिनो अइ लेबाक असिगी प्रजा अमनि,
ꯃꯔꯝ ꯑꯁꯤꯅ ꯅꯪꯒꯤ ꯑꯣꯏꯒꯦꯔꯥ ꯀꯅꯥꯒꯤ ꯑꯣꯏꯒꯦꯅꯣ ꯃꯤ ꯑꯃ ꯍꯦꯛꯀꯤ ꯃꯇꯨꯡ ꯑꯩꯅ ꯏꯅꯤꯡꯕꯇ ꯏꯟꯒꯅꯤ ꯃꯗꯨꯗ ꯅꯪꯅ ꯀꯩꯗꯧꯔꯕ? ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ, ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤ ꯌꯥꯝꯅ ꯃꯤ ꯎꯁꯤꯠꯇꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯅꯤꯡꯊꯧꯅ ꯅꯨꯄꯥꯗꯨꯗ ꯑꯃꯨꯛꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯅꯪꯕꯨ ꯀꯔꯤꯁꯨ ꯆꯠꯂꯒ ꯍꯤꯡꯕ ꯃꯤꯑꯣꯏꯅꯣ? ꯊꯧꯁꯥꯗꯅ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛꯁꯨ ꯈꯨꯝꯃꯤ, ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯍꯤꯡꯉꯤ꯫ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯍꯪꯉꯤ, ꯀꯔꯝꯕ ꯃꯐꯝꯗꯅꯣ ꯅꯪꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯍꯤꯡꯂꯤꯕꯁꯦ? ꯅꯨꯄꯥꯗꯨꯅ ꯈꯨꯝꯃꯤ, ꯃꯐꯝ ꯈꯨꯗꯤꯡ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯍꯤꯡꯉꯤ꯫ ꯅꯤꯡꯊꯧꯅ ꯍꯪꯂꯤꯕ ꯋꯥꯍꯪꯁꯤꯡ ꯑꯗꯨꯗ ꯅꯨꯄꯥꯗꯨꯅ ꯄꯥꯎꯈꯨꯝ ꯅꯤꯡꯊꯤꯅ ꯄꯤꯔꯛꯇ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯈꯤꯇꯪ ꯁꯥꯎꯔꯞ ꯇꯧꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯅꯪ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯈꯪꯂꯕ꯭ꯔꯥ? ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯈꯨꯝꯃꯤ, ꯑꯩꯒꯨꯝꯕ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏ ꯑꯃꯅꯤ, ꯁꯤꯕꯨ ꯍꯪꯅꯤꯅ ꯍꯪꯉꯤꯁꯤꯕꯣ? ꯅꯤꯡꯊꯧꯅ, ꯍꯦ, ꯑꯩ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏ ꯑꯃ ꯅꯠꯇꯦ, ꯑꯩ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯛꯕꯔꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯨꯄꯥꯗꯨꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯅꯣꯛꯂꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯍꯣꯏꯅꯦ, ꯑꯗꯨ ꯀꯩꯗꯧꯔꯕ? ꯑꯩꯁꯨ ꯏꯔꯥꯟꯒꯤ ꯅꯤꯡꯊꯧꯅꯤ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯛꯕꯔꯅ, ꯅꯪꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯊꯥꯖꯗ꯭ꯔꯕꯗꯤ ꯌꯦꯡꯉꯨꯁꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯀꯤ ꯐꯤꯒꯥꯎꯅꯨꯡꯗꯒꯤ ꯃꯁꯥꯃꯛꯀꯤ ꯁꯛꯇꯝ ꯌꯥꯎꯕ ꯁꯅꯥꯒꯤ ꯄꯩꯁꯥ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯎꯠꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥꯗꯨꯅ ꯄꯩꯁꯥ ꯑꯗꯨꯕꯨ ꯌꯦꯡꯒꯦ ꯀꯗꯥꯏ ꯍꯥꯏꯗꯨꯅ ꯂꯧꯈ꯭ꯔꯒ ꯍꯟꯗꯨꯅ ꯃꯍꯥꯛꯀꯤ ꯐꯤꯒꯥꯎꯅꯨꯡꯗ ꯍꯥꯞꯇꯨꯅ ꯆꯦꯟꯈꯤ꯫ ꯅꯨꯄꯥꯗꯨꯅ ꯍꯦꯛ ꯆꯦꯟꯈꯤꯕꯒ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯃꯍꯥꯛꯀꯤ ꯁꯟꯇ꯭ꯔꯤꯁꯤꯡ ꯌꯥꯎꯔꯛꯄꯒꯤ ꯋꯥꯈꯜꯗ ꯃꯍꯥꯛꯄꯨ ꯇꯥꯟꯅꯧ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯟꯅ ꯃꯍꯥꯛꯅ ꯂꯥꯛꯄ ꯃꯇꯝꯗ ꯁꯟꯇ꯭ꯔꯤ ꯌꯥꯎꯔꯛꯇꯦ ꯍꯥꯏꯕꯗꯨ ꯈꯪꯕꯗꯒꯤ ꯆꯦꯟꯈ꯭ꯔꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯏꯐꯦꯠ ꯇꯥꯟꯅꯔꯗꯨꯅ ꯁꯨꯝꯅꯁꯨ ꯂꯥꯎꯔꯝꯃꯤ, ꯍꯨꯔꯥꯟꯕ ꯐꯥꯎ, ꯍꯨꯔꯥꯟꯕ ꯐꯥꯎ꯫ ꯑꯁꯨꯝꯅ ꯆꯦꯜꯂꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯥꯟꯅꯔꯗꯨꯅ ꯂꯥꯎꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯇꯥꯟꯅꯩ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯐꯥꯔꯨꯕ ꯃꯇꯝꯗ ꯅꯨꯄꯥꯗꯨꯅ ꯉꯁꯥꯏ ꯅꯤꯡꯊꯧꯗꯒꯤ ꯂꯥꯛꯈꯤꯕ ꯄꯩꯁꯥ ꯃꯌꯦꯛ ꯑꯗꯨꯕꯨ ꯎꯠꯂꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯍꯦ, ꯌꯦꯡꯉꯨ ꯒꯙꯥꯁꯤꯡ, ꯑꯩ ꯅꯤꯡꯊꯧꯅꯤ꯫ ꯅꯨꯄꯥꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨ ꯇꯥꯔꯒ ꯃꯍꯥꯛꯄꯨ ꯐꯥꯔꯨꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯄꯥꯈꯠꯈꯤ꯫ ꯃꯈꯣꯏꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯅ ꯈꯪꯖꯗꯕꯗꯒꯤ ꯇꯧꯈꯤꯕꯅꯤ, ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇꯪ ꯉꯥꯛꯄꯤꯌꯨ, ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯑꯥꯗꯒꯤ ꯑꯉꯥꯎꯕ ꯃꯥꯟꯕ ꯅꯨꯄꯥ ꯑꯁꯤꯅ ꯂꯥꯎꯕꯗꯨ ꯇꯥꯔꯨꯕꯗꯒꯤ ꯇꯧꯈꯤꯕꯃꯛꯇꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡ ꯄꯩꯁꯥ ꯂꯥꯛꯈꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯊꯥꯗꯣꯛꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯍꯟꯗꯨꯅ ꯑꯉꯥꯎꯕ ꯇꯥꯗꯨꯅ ꯉꯥꯡꯅꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯗꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯁꯨꯝꯅ ꯈꯜꯂꯤ, ꯉꯁꯥꯏ ꯕꯤꯔꯕꯜꯅ ꯁꯟꯇ꯭ꯔꯤ ꯄꯨꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯌꯥꯈꯤꯗꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯇꯝꯁꯤꯔ ꯇꯝꯃꯣꯏꯁꯤꯔ? ꯃꯍꯥꯛꯅ ꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧꯒꯤ ꯄꯥꯎꯃꯤ ꯑꯃꯅ ꯑꯏꯕ ꯆꯦ ꯑꯃꯒ ꯄꯩꯁꯥ ꯃꯌꯦꯛ ꯑꯃꯒ ꯄꯨꯗꯨꯅ ꯂꯥꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯄꯩꯁꯥ ꯃꯌꯦꯛ ꯑꯗꯨ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯛꯇꯨꯅ ꯆꯦꯟꯈꯤꯕ ꯄꯩꯁꯥ ꯑꯗꯨꯅꯤ꯫ ꯑꯗꯨꯒ ꯆꯦ ꯑꯗꯨꯗ ꯏꯔꯛꯂꯤꯕ ꯋꯥꯔꯣꯜ ꯑꯁꯤꯅꯤ, ꯏꯅꯤꯡꯊꯧꯅ ꯆꯠꯊꯣꯛꯄꯤꯕ ꯃꯇꯝꯗ ꯁꯟꯇ꯭ꯔꯤꯁꯤꯡꯒ ꯂꯣꯏꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯖꯈꯤꯕꯗꯨꯅꯤ꯫ ꯉꯁꯤ ꯄꯩꯁꯥ ꯃꯌꯦꯛ ꯑꯃ ꯃꯥꯡꯕꯒꯨꯝ ꯃꯊꯪ ꯇꯥꯔꯛꯄꯗ ꯑꯍꯦꯟꯕ ꯀꯌా ꯑꯃꯁꯨ ꯃꯥꯡꯕ ꯌꯥꯏ꯫ ꯏꯖꯔꯛꯂꯤꯕ ꯑꯗꯣꯝꯒꯤ ꯅꯅꯥꯏ ꯕꯤꯔꯕꯜ꯫ ꯑꯏꯕ ꯆꯦ ꯑꯗꯨꯕꯨ ꯄꯥꯔꯨꯔꯕ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯄꯩꯁꯥ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯊꯑꯣꯏꯅ ꯕꯤꯔꯕꯜꯅ ꯊꯥꯔꯛꯄ ꯃꯤꯑꯣꯏꯅꯤ ꯍꯥꯏꯕꯗꯨ ꯅꯤꯡꯊꯧꯅ ꯈꯪꯉꯛꯈꯤ꯫ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯃꯍꯥꯛꯅ ꯅꯤꯡꯊꯧꯕꯨ ꯃꯇꯣꯝꯇ ꯆꯠꯄ ꯑꯗꯨꯗ ꯀꯣꯟꯅ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯃꯁꯨ ꯅꯪꯉꯛꯄ ꯌꯥꯏ, ꯑꯁꯤ ꯈꯪꯍꯟꯅꯕꯒꯤꯗꯃꯛ ꯁꯤꯟꯈꯤꯕꯅꯤ ꯍꯥꯏꯕꯗꯨ ꯅꯤꯡꯊꯧ ꯑꯗꯨꯅ ꯈꯪꯉꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯅꯣꯛꯂꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ, ꯅꯪꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯅꯇꯧ ꯂꯩꯅ ꯁꯤꯡꯈ꯭ꯔꯦꯗ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯅ ꯃꯁꯥ ꯃꯇꯣꯝꯇꯗ ꯋꯥ ꯑꯁꯤ ꯍꯥꯏꯖꯈꯤ꯫ ꯃꯊꯪ ꯑꯩꯅ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯃꯃꯤꯡꯗꯤ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯈꯨꯗꯣꯞ꯫ ꯅꯣꯡꯃ ꯅꯤꯡꯊꯧ ꯑꯛꯕꯔꯒ ꯕꯤꯔꯕꯜꯒ ꯂꯧꯎ ꯁꯤꯡꯎꯕꯒꯤ ꯊꯕꯛꯄꯨ ꯌꯦꯡꯁꯤꯟꯅꯕꯒꯤꯗꯃꯛ ꯃꯐꯝ ꯑꯃꯗ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯒꯤ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯌꯦꯡꯁꯤꯜꯂꯗꯨꯅ ꯂꯧꯎ ꯁꯤꯡꯎꯒꯤ ꯑꯣꯏꯕ ꯁꯨꯝ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯒꯨꯍꯥ ꯑꯃꯈꯛ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅꯅ ꯒꯨꯍꯥꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯒꯨꯍꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯦꯡꯊꯔꯨꯕ ꯃꯇꯝꯗ ꯒꯨꯍꯥ ꯑꯗꯨ ꯏꯁꯤꯡ ꯀꯔꯤꯃꯠꯇ ꯌꯥꯎꯗꯅ ꯀꯪꯕ ꯑꯃꯁꯨꯡ ꯃꯇꯝ ꯀꯨꯏꯅ ꯁꯤꯖꯤꯟꯅꯔꯨꯗ꯭ꯔꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯐꯪꯈꯤ꯫ ꯒꯨꯍꯥ ꯑꯗꯨꯒꯤ ꯐꯤꯚꯝ ꯑꯗꯨꯕꯨ ꯎꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ,
इश मसिगी कुहा सिदी ओंथोकना लुख्रेदा बीरबल मसिगी कुहा मनुंग असिदा पोट अमका ताख्रबदी लौखटपा ngambagi उपाय लेतेने हा बीरबल निंगथौगी वादुदा बीरबलना सुमना खुमी होय निंगथौ कुहा सि यामना लुई अदुबु मनुंग असिदा करिगुम्बा पोसक अमा ताख्रबदी मदुबु लौथोकपदा मतमदि चंगनी हाइबबु ताख्रिबा पोट अदु लौथोकपमक्ति ओइथोकनी निंगथौना पोट अमा ताख्रबदी खुनबा ngамोय हाइदुना हाइबा वादुदा बीरबलना ngамनी हाइदुना खुमक्पा अदु तारगा निंगथौ अकबरना कमदौना ngамगदौरिबनो हाइबदु खंगनिंगबदगी महाके खुसादा सिरंबा खुदोब अमबु लौथोकतुना कुहादुगी मनुंगदा थादखी अदुगा महावना बीरबलदा हाइरई अदु ओरबदि फरे बीरबल अइना हौजिक थादखरिबा खुदोब अदुबु कुहा मनुंग असिदा चंगदना नंगना अमुक्तंग लौथोरउ मतम कयाम चंगदबनो नंगना लौनिंगबा मतम लौ असी हारबा मतुंग निंगथौगी ममाय अदु कुहारो मदोमदगी लैथोरखी मतम अदुदा बीरबलना कुहादुगी मनाक्ता तारंबा संथि अपेटपा खरा खुल्लदुना कुहा मनुंग अदुदा थादखिबा खुदोबदुगी मपा चाना संधिसिंग अदुबु थादखी था खरा हौख्रबा मतुंग अकबर अमसुंग बीरबल मफम अदुदा अमुक्सु लौ सिंगुबगी फिबमबु येंसिनबा लाक्लमी मतम अदुदा ngahन मखोइना उखिबा अकंग कुहादु इसिंगना पिक थन्ना लेरंबा थेंगनखी अदुबु बदा निंगथौ अकबरना सुमना हाइरखी बीरबल ngahन ममा अमुक लाक्पा मतमदा कंगौबा कुहासी ngasiदी इसिंगना पिक थन्नुना लेरमले अइना ngahन सिनखिबा खुदोब अदुना कमदौना नंगना खुनगदौरिबा मतम अदुदा बीरबलना कुहा मनुंग अदुदा यावरिबा इसिंग अदुदा तावरिबा संथि अकंगबदुबु लौखतुना येंगलुबा मतमदा संथि अकंगबदुगी मनुंगदा ngahन नोंगमा निंगथौना थादखिबा खुदोब अदु मनुंगदा यावदुना लेरंबा थेंगनखी खुदोब अदुबु चामथोकलदुना निंगथौदा बीरबलना पिरमी बीरबलना खुदोब अदुबु खुनखिबगी मतौ अदु उबदा निंगथौ अकबर अंगकपा ओइखी मतम अदुदा बीरबलना हाइरखी इनिंगथौना खुदोब असिबु कुहा मनुंग अदुदा थादखिबा नुमित अदुदा अइना संथि अपेटपा खरा लौदुना खुदोब अदुगी मथक्ता संथिसिंग अदुबु थादखिबनी संथिसिंग अदुना कंसिनखिबा मतमदा खुदोब अदुसु मनुंगदा यावखिबनी अदुगा हंदक नोंग चुखिबा सिदा कंगम्बा कुहा असि इसिंगना थनखिबनी अदुगा कुहा असिदा यावरिबा इसिंगसिंग असिना अइना ngahन वाइ थादखिबा संथि अकंगबदुबु पोपथोकहंदुना मथक्सिदा तौखलहलखिबनी बीरबलना लुख्रबा कुहा मनुंग अदुदगी खुदोब अदुबु अदुमना खुनखी हाइबदु ताबदा खुदोब अदुबु खुनबदा सिजिनरिबा लौसिंग अदुबु थागलदुना हौजिकी खुलखरिबा खुदोब अदुबु बीरबलगी हैसिंगबगी मना ओइना निंगथौ अकबरना बीरबलदा पीखी नोंमा निंगथौ अकबरगी दरबारदा बीरबलना वारी अमा लीबदगी सबादुदा तिल्लमलिबा मियाम निंगथौ यावना यामना कन्ना नोक्लमी सिगी तुंगदा बीरबलदा निंगथौ अकबरना सुम हाइरखी बीरबल नंगी वारी सिंग असी तारुरबा मतुंगदा लौसिंग ज्ञान फंगबता नतना यामना नुंगाइबा नुनिंगबा अमसु यावल्ली मसी नंगी नतिक नगुन्ननी निंगथौदुगी वादु ताबदा बीरबल यामना हराउजै अदुगा खुमना इनिंगथौना आइबु पुंगथा थागतपिरे निंगथौ अदुना मखा तारई बीरबल हौजिक आई नंगोंदा वाहंग अमतंग हंगनिंगली नंग हायु खुम्बा ngamgadra बीरबलना इनिंगथौ इबुंगो ननाय अइना खंगजबा ओरबदि सोयदना अदुगी पाखुम पिजगे करी वाहंग ओइबिरबनु हेक्ता हंगबियु निंगथौदुना हंगलकी बीरबल अइगी लमदम असिदा मितांगबा मियोय कयामुक लेरमगनी नंग खंगब्रा बीरबलना ngahak खल्लदुना हाइरखी मितांगबसी अइना खंजबदा तसेगना पोपदगी ममित तांगबा मियोयदगी ममित ऊना ममित तांगबा मीना हेना यामंगनी खंजै निंगथौ बीरबलगी खुमदोरपा पाखुम अदु ताबदा निंगथौ अदु ngakhi महागना हंगई करी हाइबा बीरबल तसेगना मित तांगबा मीदगी ऊना ममित तांगबा मीना हेली हाइबा अदु ओइबा तारगदी नंगना हाइनिंगलिबसी अइगी लमदम मसिदा लेरिबा मियाम असि अनंबना मितांगबनी असिरा बीरबलना होय मानी निंगथौ अदुदगी निंगथौ अदुना हाइरखी अदु ओइबा तारगदी फरे बीरबल अइ नंगोंदा हप्ता अमगी मतम पीरगे हप्ता असिगी मनुंगदा नंगना हाइरिबा वालु परमान यावना इंगोंदा उटकदबनी हायु नंग मसिंग ngamgadra बीरबलना हराव हराव खुमलखी होय निंगथौ मदु अइ ngamjagani
ꯃꯇꯝꯁꯤꯗ ꯁꯚꯥꯗꯨꯗ ꯇꯤꯜꯂꯝꯂꯤꯕ ꯕꯤꯔꯕꯜꯒꯤ ꯍꯩꯁꯤꯡꯂꯕ ꯃꯇꯧꯕꯨ ꯀꯜꯂꯛꯆꯕ ꯃꯤꯑꯣꯏ ꯈꯔꯅ ꯇꯨꯃꯤꯟꯅ ꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯍꯟꯗꯛꯇꯤ ꯕꯤꯔꯕꯜ ꯅꯪ ꯃꯥꯏꯊꯤꯕ ꯍꯥꯏꯕꯗꯨ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯎꯅ ꯃꯤꯠ ꯇꯥꯡꯕ ꯍꯥꯏꯕꯁꯤꯕꯨ ꯃꯍꯥꯛꯄꯨ ꯏꯂꯥꯏ ꯂꯥꯏꯅ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯒꯗꯧꯔꯤꯕꯅꯣ? ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯁꯤꯒꯤ ꯇꯨꯡꯗ ꯕꯤꯔꯕꯜꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯝ ꯄꯤꯔꯕ ꯃꯇꯨꯡꯗ ꯕꯤꯔꯕꯜ ꯃꯌꯨꯝꯗ ꯂꯥꯛꯈꯤ꯫ ꯃꯍꯥꯛꯅ ꯄꯨꯈ꯭ꯔꯤ ꯑꯃꯗ ꯈꯣꯏ ꯆꯣꯞꯅ ꯀꯝꯗꯧꯅ ꯅꯤꯡꯊꯧꯗ ꯃꯤꯇꯥꯡꯕ ꯃꯤꯗꯒꯤ ꯃꯃꯤꯠ ꯎꯅ ꯇꯥꯡꯕꯅ ꯍꯦꯟꯅ ꯌꯥꯝꯃꯤ ꯍꯥꯏꯕꯁꯤ ꯈꯪꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯁꯨꯝ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯑꯁꯨꯝ ꯈꯣꯏ ꯆꯣꯞꯂꯛꯄ ꯃꯇꯝꯗ ꯉꯥ ꯑꯃꯠꯇ ꯃꯍꯥꯛꯅ ꯐꯥꯕ ꯐꯪꯉꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯊꯣꯔꯛꯂꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯦ ꯈꯣꯏ ꯆꯣꯞꯄꯤꯔꯛꯂꯤꯕꯗꯤ ꯉꯥꯗꯤ ꯑꯃꯠꯇꯁꯨ ꯐꯥꯗꯦ꯫ ꯈꯣꯏ ꯆꯣꯞꯄꯒꯤ ꯊꯕꯛꯁꯤ ꯑꯃꯨꯛꯇꯪ ꯇꯣꯛꯄꯤꯔꯣꯕ꯫ ꯍꯥꯏꯅ ꯇꯟꯖꯥꯗꯨꯗ ꯕꯤꯔꯕꯜꯒꯤ ꯈꯣꯏ ꯑꯗꯨꯗ ꯀꯩꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯊꯨꯔꯛꯈꯤ꯫ ꯕꯤꯔꯕꯜꯅ ꯂꯛꯂꯦꯗꯅ ꯍꯧꯖꯤꯛꯇꯤ ꯁꯤ ꯍꯥꯏꯔꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯆꯤꯡꯈꯠꯂꯨꯕ ꯃꯇꯝꯗ ꯈꯣꯡꯎꯞ ꯁꯦꯒꯥꯏꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯈꯣꯡꯎꯞ ꯁꯦꯒꯥꯏꯕꯗꯨꯕꯨ ꯎꯔꯨꯔꯕ ꯃꯇꯨꯡꯗ ꯕꯤꯔꯕꯜꯒꯤ ꯋꯥꯈꯜꯗ ꯇꯧꯕ ꯌꯥꯕ ꯎꯄꯥꯏ ꯑꯃ ꯂꯥꯛꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯕꯖꯥꯔ ꯃꯌꯥꯝ ꯇꯤꯟꯕ ꯃꯐꯝꯗ ꯕꯤꯔꯕꯜꯅ ꯁꯦꯒꯥꯏꯔꯕ ꯈꯣꯡꯎꯞ ꯑꯗꯨ ꯄꯨꯔꯗꯨꯅ ꯐꯣꯠꯄꯒꯤ ꯊꯕꯛ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯅꯤꯈꯛ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯈꯤ꯫ ꯍꯟꯗꯛ ꯗꯔꯕꯥꯔꯗ ꯕꯤꯔꯕꯜ ꯂꯩꯇꯕꯁꯤ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯍꯟꯖꯤꯟ ꯃꯥꯕꯨ ꯄꯜꯂꯤ, ꯃꯥꯒꯤ ꯃꯃꯤꯡꯇꯕꯨ ꯁꯣꯜꯂꯤ, ꯂꯩꯔꯤꯕ ꯑꯩꯈꯣꯏꯕꯨꯗꯤ ꯀꯔꯤ ꯀꯝꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯐꯥꯎ ꯍꯪꯕꯤꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯃꯛꯈꯤ, ꯍꯣꯏ ꯑꯆꯨꯝꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯕꯤꯔꯕꯜꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯎꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯃꯈꯣꯏꯅ ꯁꯨꯝꯅ ꯍꯥꯏ, ꯀꯩꯅꯣ ꯕꯤꯔꯕꯜ ꯅꯠꯇ꯭ꯔ ꯁꯤꯗ ꯇꯧꯔꯤꯁꯤꯗꯤ? ꯁꯤ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏꯅ ꯕꯤꯔꯕꯜꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯂꯛꯈꯤ ꯑꯗꯨꯒ ꯍꯪꯂꯛꯈꯤ, ꯏꯕꯨꯡꯉꯣ ꯕꯤꯔꯕꯜ ꯀꯔꯤꯅꯣ ꯇꯧꯕꯤꯔꯝꯂꯤꯕ ꯃꯇꯧꯁꯤꯕꯨ? ꯕꯤꯔꯕꯜꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯈꯣꯡꯎꯞ ꯁꯦꯝꯂꯤꯕꯅꯤ, ꯅꯈꯣꯏꯕꯨ ꯎꯗ꯭ꯔꯕꯔꯣ? ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯕꯤꯔꯕꯜꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯤꯡ ꯆꯦ ꯑꯃꯗ ꯏꯁꯤꯜꯍꯧꯏ꯫ ꯊꯣꯔꯛꯄꯗ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯏꯅꯤꯡꯊꯧꯅ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯕꯤꯔꯕꯜꯕꯨ ꯊꯝꯃꯤ, ꯃꯉꯣꯟꯗ ꯑꯇꯥꯡꯕ ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯑꯃꯁꯨ ꯄꯤ꯫ ꯑꯗꯨꯒ ꯕꯤꯔꯕꯜꯅ ꯉꯁꯤ ꯇꯧꯔꯝꯂꯤꯕ ꯃꯇꯧꯁꯤꯗꯤ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ, ꯀꯩꯗꯧꯔꯕꯖꯥꯠꯅꯣ? ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯃꯛꯏ, ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯒꯗꯤ ꯉꯁꯤꯒꯤ ꯃꯇꯧꯁꯤ ꯎꯕꯗ ꯇꯁꯦꯡꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡꯁꯦ ꯍꯔꯥꯎꯕ ꯑꯃ ꯐꯥꯎꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯅꯣꯛꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯐꯝꯗꯨꯗꯒꯤ ꯃꯈꯣꯏ ꯍꯟꯈꯤ꯫ ꯑꯁꯨꯝꯅ ꯕꯖꯥꯔꯗ ꯂꯥꯛꯄ ꯃꯤꯑꯣꯏ ꯀꯌꯥꯅ ꯕꯤꯔꯕꯜꯅ ꯇꯧꯔꯝꯂꯤꯕ ꯃꯇꯧꯗꯨ ꯎꯕꯗ, ꯀꯔꯤꯅꯣ ꯕꯤꯔꯕꯜ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯑꯂꯥꯛꯄ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯆꯪꯉꯛꯇꯨꯅ ꯃꯉꯣꯟꯗ ꯍꯪꯂꯛꯈꯤ꯫ ꯃꯈꯣꯏꯅ ꯍꯪꯉꯝꯂꯒ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯕꯤꯔꯕꯜꯅ ꯃꯈꯣꯏꯒꯤ ꯃꯃꯤꯡ ꯆꯦ ꯑꯃꯗ ꯏꯁꯤꯜꯍꯧꯏ꯫ ꯕꯖꯥꯔꯗꯨꯗ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯃꯤꯑꯣꯏ ꯈꯔ ꯑꯃꯅꯗꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯀꯔꯤꯅꯣ ꯍꯪꯗꯅ ꯃꯈꯣꯏꯒꯤ ꯁꯦꯒꯥꯏꯕ ꯈꯣꯡꯎꯞ ꯍꯟꯗꯨꯅ ꯐꯣꯠꯍꯜꯂꯤ ꯕꯤꯔꯕꯜꯗ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯔꯕꯜꯅ ꯈꯜꯂꯤ, ꯑꯣ ꯃꯈꯣꯏ ꯑꯁꯤꯗꯤ ꯑꯁꯤꯡꯕ ꯃꯤꯅꯤꯗꯅ꯫ ꯑꯗꯨꯕꯨ ꯑꯅꯝꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯃꯐꯝꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯕꯤꯔꯕꯜ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕꯅ ꯑꯌꯥꯝꯕ ꯑꯣꯏꯈꯤ꯫ ꯕꯖꯥꯔ ꯑꯗꯨꯗ ꯂꯥꯛꯄ ꯅꯨꯄꯤ ꯑꯃꯅ ꯕꯤꯔꯕꯜꯒꯤ ꯃꯑꯣꯡꯗꯨ ꯎꯕꯗ ꯈꯨꯗꯛꯇ ꯆꯠꯇꯨꯅ ꯕꯤꯔꯕꯜꯒꯤ ꯅꯨꯄꯤꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨ ꯕꯖꯥꯔꯗ ꯈꯣꯡꯎꯞ ꯁꯦꯡꯗꯣꯛꯇꯨꯅ ꯂꯩꯍꯧꯔꯦ ꯍꯥꯏꯗꯨꯅ ꯇꯝꯂꯛꯈꯤ꯫ ꯊꯥꯖꯗꯕꯒ ꯂꯣꯏꯅꯅ ꯕꯤꯔꯕꯜꯒꯤ ꯅꯨꯄꯤꯅ ꯃꯐꯝꯗꯨꯗ ꯄ꯭ꯔꯞ ꯂꯥꯛꯇꯨꯅ ꯕꯤꯔꯕꯜꯗ ꯍꯪꯂꯛꯈꯤ, ꯀꯔꯤꯅꯣ ꯑꯗꯣꯝꯅ ꯇꯧꯕꯤꯔꯝꯂꯤꯕꯁꯤꯕꯨ? ꯕꯤꯔꯕꯜꯅ ꯑꯩꯅ ꯇꯧꯖꯔꯤꯕꯁꯤ ꯈꯣꯡꯎꯞ ꯐꯣꯠꯆꯕꯅꯤ ꯍꯥꯏꯗꯨꯅ ꯌꯦꯡꯈꯠꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯕꯤꯔꯕꯜꯅ ꯅꯣꯛꯂꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯃꯤꯡꯁꯨ ꯆꯦ ꯑꯗꯨꯗ ꯏꯁꯤꯟꯈꯤ꯫ ꯁꯤꯒꯤ ꯇꯨꯡꯗ ꯕꯤꯔꯕꯜꯅ ꯕꯖꯥꯔꯗ ꯈꯣꯡꯎꯞ ꯁꯦꯡꯗꯣꯛꯄ, ꯈꯣꯡꯎꯞ ꯁꯦꯝꯕꯒꯤ ꯊꯕꯛ ꯇꯧꯔꯦ ꯍꯥꯏꯕꯗꯨ ꯃꯊꯪ ꯈꯪꯅꯈꯤꯕꯗꯒꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥ ꯌꯧꯈꯤ꯫ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯇꯁꯦꯡꯅ ꯆꯨꯝꯂꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯈꯪꯅꯤꯡꯂꯗꯨꯅ ꯃꯍꯥꯛꯀ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯈꯔꯒ ꯕꯖꯥꯔ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯕꯖꯥꯔ ꯑꯗꯨꯗ ꯕꯤꯔꯕꯜꯅ ꯇꯧꯔꯝꯂꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯇꯁꯦꯡꯅ ꯉꯛꯈꯤ꯫ ꯃꯍꯥꯛꯅ ꯍꯪꯉꯛꯈꯤ, ꯕꯤꯔꯕꯜ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯝꯂꯤꯕꯁꯤꯗꯤ? ꯕꯤꯔꯕꯜꯅ ꯑꯇꯩꯗ ꯈꯨꯝꯕꯒꯤ ꯃꯇꯧꯒꯨꯝ ꯅꯤꯡꯊꯧ ꯑꯗꯨꯗꯁꯨ ꯈꯨꯝꯂꯛꯈꯤ, ꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯅ ꯇꯧꯖꯔꯤꯕꯁꯤ ꯈꯣꯡꯎꯞ ꯁꯦꯝꯕꯒꯤ ꯊꯕꯛꯅꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ ꯅꯪꯗꯤ ꯑꯩꯒꯤ ꯗꯔꯕꯥꯔꯗ ꯂꯩꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯤꯡꯕ ꯃꯤꯑꯣꯏꯅꯤ, ꯅꯪꯉꯣꯟꯗ ꯂꯟ ꯊꯨꯝ ꯀꯔꯤꯃꯠꯇ ꯋꯥꯠꯄ ꯅꯠꯇꯦ, ꯑꯗꯨꯒ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯈꯣꯡꯎꯞ ꯁꯦꯡꯗꯣꯛꯇꯨꯅ ꯂꯩꯔꯝꯂꯤꯕꯗꯤ? ꯕꯤꯔꯕꯜꯅ ꯈꯨꯝꯃꯛꯈꯤ, ꯏꯅꯤꯡꯊꯧ ꯑꯩꯅ ꯇꯧꯖꯔꯤꯕꯁꯤ ꯁꯤꯟꯐꯝ ꯑꯃꯅꯤ, ꯃꯁꯤ ꯃꯤꯑꯣꯏꯕ ꯀꯌꯥꯅ ꯇꯧꯅꯔꯤꯕ ꯁꯤꯟꯐꯝ ꯑꯃꯁꯨꯅꯤ, ꯃꯁꯤ ꯇꯧꯕꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯈꯜꯂꯤ ꯅꯤꯡꯊꯧ ꯑꯩꯗꯤ꯫
निंथौ अदुना अदु ओरबदि फरे फरे बिरबल हाइदुना मफम अदु थादोक्तुना चटख्रबा मतुंग मथंगी नुमित्ता निंथौ कोनुंगदा बिरबल लाखी महाकना निंथौदा खुरुमलबा मतुंगदा हाइरखी इनिंथौ इबुंगो अदोमना ताकपीबगी मतुंग इना उना उना मित्तांगबा मिओइसिंगी ममिंग आइना पुजरकले निंथौना असेंगबरा बिरबल अदु ओरबदि फरे ममिंग सिंगदो अमममता पाथरउ आई अमुक्तंग तागे बिरबलना महाकना इरक्कीबा ममिंग सिंगदो मथंग मनाव नाइना पाथरक्की ममिंग सिंगदो सुम पाथरकपदा निंथौ अकबरगी ममिंगसु यावरक्की मतम मदुदा निंथौ अकबरना सौरक तौरदना सुमना हायरक्की बिरबल हौजिकी मिंगदु आइगी मिंगला बिरबलना होय मानी निंथौना करी आइगी मिंगबु मितांगु सिंगी मरक्ता मसिगे आथरक करिनो बिरबल नंगिसे आइबु उसित्रे हारिबरा बिरबलना असाउबुदो अमुक्तंग फाथबी खोय निंथौ अइना पुजरकलिबा इजरकलिबा ममिंग सिंगसी तसेंगना चुम्ममक्तनी मसिदा असोइबा मत याउजदे अइना बाजार खुंगुप सेंगदोक्तुना खुंगुप सेमदुना लेरिङै मतम अदुदा मियोय क्याना लाक्तुना करिनु नंगना तौरिबसिबो हाइदुना हंगक्किबनी अइना तौरिबा थबा अदु खुंगुप सेंगदोक्पनी हाइबदु खंगना खंगना इनिंगथौनसु बिरबल नंगना तौरिबसिबु करिनु हाइदुना हंगक्किबना मरम ओइदुना उना उना उदबा हाइबदु ओइरे खंदुना ममिंग सिंगसे अइना इसिनजरक्किबनी अइना सोइखिबा यावरबसु ngakpiyu बिरबल की वादु ताबदा निंथौ अकबरना यामना पेना नोक्लदुना सुमना हाइरई बिरबल नंगसिदि तसेंगना सेमदोक्पा याररोइदबा मी अमनी होंथोकना सिंख्रेदको नंगसे नंगी वखनसी अखोय मयामदगी यामना टॉप टॉपी नंगबु आइगी दरबारगी मंत्री अमा ओइहनबसी आइगी ख्वाइदगी चाउथोकचबा नुंगाइजबा अमनी सियारदुना निंथौ अकबरना बिरबलबु अमुकसु थागतखी वारिसिबु लोइबा पाउ ताबिरबा खुदिंगमकपु थागतचै।